ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯍꯥꯟꯅ ꯑꯝꯇ ꯂꯧꯊꯔꯒꯦ ꯇꯦꯁꯦ ꯁꯣꯝꯗ ꯁꯥꯏꯗꯇ ꯂꯥꯛꯑꯣ ꯋꯥꯎ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯥ ꯈꯨꯌꯥꯝꯗꯣ ꯆꯠ ꯄꯨꯔꯣ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯠꯁꯨ ꯄꯥꯜꯂꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯁꯤꯅ ꯊꯤꯜꯂꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯨ ꯆꯔꯥ ꯑꯃ ꯂꯧꯔꯒ ꯊꯥꯖꯩꯌꯦ ꯑꯗꯣ ꯑꯃꯈꯛ ꯄꯥꯜꯂꯦ ꯌꯥꯝ ꯄꯥꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤꯑꯕ ꯃꯌꯥꯝ ꯏꯀꯣꯖꯣꯏꯃꯅ ꯑꯩꯈꯣꯏꯒꯤ ꯖꯤꯅꯝꯁꯦ ꯀꯩꯅꯣ ꯇꯧꯋꯤꯅꯦꯕꯀꯣ ꯀꯥꯇꯤꯡ ꯇꯧꯋꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯐꯠꯇꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯐꯩꯌꯦ ꯗꯥꯔꯛ ꯁ꯭ꯄꯣꯠꯁ ꯑꯗꯨꯒ ꯁ꯭ꯇꯕꯣꯔ ꯃꯥꯔꯛꯁ ꯄꯤꯒꯃꯦꯟꯇꯦꯁꯟ ꯈꯔ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯎꯗꯕꯩ ꯋꯥꯅꯤ ꯀꯦꯃꯦꯔꯥꯗ ꯑꯗꯣ ꯈꯔꯗꯤ ꯐꯣꯔꯃꯦꯁꯟ ꯇꯧꯕ ꯍꯧꯋꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯩ ꯁꯤꯒꯤ ꯑꯩ ꯁꯣꯠꯁꯦ ꯁꯦꯠꯂꯦ ꯈꯣꯡꯎꯞ ꯁꯨ ꯑꯃ ꯇꯣꯡꯉꯦ ꯌꯥꯝꯅ ꯁꯣ ꯑꯣꯐ ꯇꯧꯖꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯔꯤ ꯄꯣꯠꯅꯣ ꯑꯩꯅ ꯂꯧꯖꯔꯤꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯎꯔꯤꯡ ꯊꯣꯛꯄ ꯃꯤ ꯌꯥꯝ ꯋꯥꯕ ꯍꯥꯏꯕꯨ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯃꯥꯏꯗ ꯗꯥꯛ ꯈꯔ ꯂꯩꯕꯗꯣ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯑꯇꯩꯗꯣ ꯁꯤꯅ ꯃꯦꯟꯕꯅꯦꯕ ꯑꯗꯣ Hi guys, welcome back to my channel. ꯑꯩ ꯔꯦꯗꯤ ꯑꯣꯏꯔꯦ ꯁꯦꯠꯂꯦ ꯈꯣꯡꯎꯞ ꯁꯨ ꯑꯃ ꯇꯣꯡꯉꯦ ꯏꯆꯝ ꯆꯝꯅ ꯑꯗꯣ ꯀꯦꯕꯁꯨ ꯌꯥꯗꯕ ꯃꯤꯠꯁꯦ ꯑꯦꯂꯔꯖꯤ ꯂꯩꯕꯒꯤꯀꯣ ꯑꯗꯨꯅ ꯑꯩ ꯀꯦꯔꯣꯀꯣ ꯁꯤꯝꯄꯜ ꯑꯗꯨꯝ ꯆꯝꯇꯛ ꯇꯧꯅ ꯆꯠꯂꯅꯤ ꯑꯗꯣ ꯁꯝꯁꯤꯗꯤ ꯈꯤꯇꯪ ꯄ꯭ꯔꯖꯦꯟꯇꯦꯕꯜ ꯑꯣꯏꯍꯟꯒꯦꯅ ꯈꯔ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯒꯦ ꯃꯇꯣꯟꯁꯦ ꯑꯊꯛꯀ ꯇꯧꯔꯔꯣꯏ ꯃꯇꯣꯟꯁꯤꯗ ꯇꯧꯒꯦ ꯀꯔꯤ ꯍꯪꯉꯛꯇꯣꯏꯅꯣ ꯈꯪꯗꯦ ꯔꯣꯜ ꯑꯗꯨꯝ ꯆꯠꯂꯅꯤ ꯀꯔꯤ ꯑꯣꯏꯕꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯚ꯭ꯂꯣꯒꯁꯦ ꯁꯨꯝ ꯅꯝꯃꯗꯤ ꯅꯝꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯅ ꯅꯝꯕ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯗꯤ ꯈꯪꯗꯦ ꯅꯝꯒꯦꯗꯤ ꯈꯜꯂꯤ ꯑꯩꯅ ꯗꯣꯀꯨꯃꯦꯟ ꯇꯧꯔꯒ ꯁꯨꯝ ꯊꯝꯅꯤꯡꯕꯀꯣ ꯌꯥꯝꯅ ꯁꯣ ꯑꯣꯐ ꯇꯧꯖꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯌꯥꯝ ꯁꯨꯝ ꯈꯟꯒꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯩ ꯍꯥꯏꯕꯅꯦ ꯁꯣ ꯑꯣꯐ ꯇꯧꯕꯒꯤ ꯅꯠꯇꯦ ꯁꯨꯝ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯗꯣꯀꯨꯃꯦꯟ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤꯁꯦ ꯈꯔ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯅꯤꯡꯂꯣꯝꯗꯅ ꯑꯩꯁꯦ ꯀꯦꯕ ꯌꯥꯝ ꯍꯩꯇꯦꯕ ꯑꯋꯥꯕꯤꯅꯤ ꯀꯦꯕ ꯌꯥꯝ ꯍꯩꯖꯗꯦ ꯏꯆꯥꯅꯨꯄꯤ ꯀꯟꯅ ꯂꯥꯡꯉꯤ ꯑꯩꯅ ꯃꯆꯥ ꯃꯝꯃꯤ ꯂꯣꯛ ꯈꯔ ꯅꯝꯖꯒꯦ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯁꯤꯇꯤꯡ ꯔꯨꯝꯗ ꯂꯩꯌꯣ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯄꯨꯒ ꯁꯥꯟꯅꯔꯤ ꯂꯤꯞꯁꯇꯤꯛ ꯈꯔ ꯇꯩꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯝꯇꯛ ꯇꯧꯔ ꯆꯠꯂꯅꯤ ꯑꯩꯒꯤ ꯁꯤꯔꯦ ꯑꯩ ꯁꯣꯠꯁꯦ ꯁꯤꯗꯨꯝ ꯑꯩꯁꯦ ꯀꯩꯁꯨ ꯑꯗꯨꯒ ꯌꯥꯝꯅ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯗꯦꯕꯀꯣ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯀꯔꯤ ꯂꯥꯛꯇꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯣꯏ ꯑꯂꯥꯛꯄ ꯑꯍꯪꯕꯁꯨ ꯈꯨꯝꯃꯅꯤ ꯁꯨꯃꯥꯏꯅ ꯆꯠꯂꯝꯃꯤ ꯁꯨꯃꯥꯏꯅ ꯏꯆꯥꯏꯗꯨꯅ ꯑꯩ ꯃꯌꯥꯝ ꯆꯠꯂꯝꯗꯥꯏꯅꯤꯅꯦ ꯑꯩ ꯂꯣꯏꯁꯟꯕ ꯅꯪꯉꯔꯣꯏꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯤꯇꯜ ꯕꯣꯛꯁꯦ ꯅꯍꯥꯟ ꯐꯪꯕꯗꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯑꯩ ꯄꯝ ꯁꯨꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯄꯝ ꯁꯨ ꯃꯆꯥꯁꯦ ꯁꯨꯝ ꯇꯣꯡꯗꯣꯔꯕꯅꯦ ꯁꯤꯟ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯤꯜ ꯇꯣꯡꯕ ꯈꯣꯠꯄꯗꯣ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯔꯣꯏꯕ ꯒꯥꯔꯤꯁꯨ ꯊꯧꯗꯣꯏꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯈꯥꯗ ꯀꯨꯝꯊꯔꯨꯕꯅꯦꯕꯀꯣ ꯄꯥꯔꯁꯦꯜ ꯂꯧꯕ ꯆꯠꯂꯨꯕ ꯑꯗꯨꯒ ꯀꯔꯤ ꯄꯥꯔꯁꯦꯜ ꯂꯧꯔꯛꯀꯦ ꯌꯦꯡꯍꯜꯂꯛꯀꯦ ꯀꯔꯤ ꯄꯣꯠꯅꯣ ꯑꯩꯅ ꯂꯧꯖꯔꯤꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯁꯨꯝ ꯉꯥꯟꯗꯦ ꯉꯥꯏꯈꯣ ꯁꯤꯗ ꯑꯣꯏꯗꯤ ꯆꯞ ꯆꯥꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯂꯧꯔꯦ ꯃꯤꯅꯤꯃꯦꯂꯤꯁꯀꯤ ꯁꯤꯃ ꯂꯧꯔꯦ ꯀꯨꯆꯨꯒ ꯁꯦꯠ ꯑꯩ ꯃꯥꯏꯗ ꯗꯥꯛ ꯈꯔ ꯂꯩꯕꯗꯣ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯦꯀꯣ ꯑꯍꯥꯟꯕꯗ ꯑꯩꯒꯤ
dark spots aduga stubborn marks pigmentation khara lim leyebako udoi wani camera da to khara deformation tawba haweba duna aina sijine sigi conscious chemist ki se sijo try tawba yani sijo phabane bako dark spots ka pigmentation gi siga yaw je transamic acid quadric azelaic lo yaw ko aduga sisu PR da phangone ba shimaga aduga vitamin C se ayu tataye aduga alternate days ta siga taye ba alternate days ta hojiki nga sai gi siran do ya ba shidi lo bolo do shu lo rakto la tesena hafta da ahum raktang tayo haibagi aina ahum week ta ahum rak tayraga atay do sina men dunya ba do silo dore silo ya kala amase musijina donya si hangdi da hang yindi sise ai hana PR de yam phangam bane do darmada si PR phangje ana da lo lai snai ka de shojini quadric acid 2% toner da ina kari tai hada toner makti nute essence shi tai sisu brushle half after tay ba yam nungai ba aigi face oily to combination skin ni nam yam ne ka hanjana moisturizer athaba de lightweight moisturizer ba ai mai da di chalam law yam haina di ba summer da aduna sisungba essence se adum shijine sisu ai den packaging de thamne ba dai sumaina aidi openly thambdo aidi haina de kai gino homde aduga khara inglap toba weather lagana moisturizer da kari tai haibada dermatouch ki sise moisturizer ne ceramide sise oily oide atuka aigi dermat na thaina engonda suggest toropada inflammation aduga mai am ngasang ba aduga egni yam hauba dumaina tawrakpagi mai mong uragana isi moisturizer se tayeba ko sina oatmeal yawganina inflammation do calm oihele duna idum teize hai tare ko atuko sinida mayam ai dugyamna kaino tawzade taidre kagin hawda khara care lawre ba ko yam henjana ka henjan teiba khopado handakti tawje aina minimal da kaya to do maramakta sujinay guasha sise pang sijin dise PR da pang di bani sai tawra mingda ta yawe ba khani kanai ra kana jira dum hafchale aina sijana ninguraga na dum sijana ningjadi dum tana lei adu ba urin thopa mi yam wa bai bu sini ma'am Hazai chanu bi jeng ak tum halage mayam aduga ko na sanda waram dira nung dang waram dira blok tarage nam tum din ba matang do oye ba ko tum daruge hana aduga mayam iko joy mana akhoi ki jinam se kaino tawine ba ko cutting tawine ba ko akhoi jinam phatte ba aduna moi di am phai doi chanu pi siga ngatang sumaina tai mapanda mapaga puthoga sum hadi mapan thoga khara refresh oina gaina pujai moida ma chatle pupu yai moida aduni leina phajariba hingona phajariba phajare moi mathagi terrace di lei sinse phajaja rose pale bako pink color ki was chanu pinan pambagi pambro eo daga on sum jaroge ke aduga iku yama weda khogi dragon fruit su pale bako janu pizen thili se yo akhoi su chara ma lawraga thadi thaje do ama hak pale lo yam pan badin oijeba thank you people sense kawa ai đi lâu này rồi xin nghe rồi mayam yang cha purakpagi scene macha ma lawge tawine ba hese yam lore jano na lao macha
Kari give. Wow, thank you. 초콜릿. Chocolate. Mama pai bây giờ rồi dùng chào pai nó phụ cái đạp chân luôn. Dùng chào mẹ em xem xem. Xem là tao lâu thơ kì. Thế xuống đi sai tao lâu. Wow. Dùng chào em xem không? Ôi ma. 이제 맛이 나가 버지게. 근데 발표야. Thôi em đó. Cho bùa. Dùng chào em xem. Bùa này không bùa gì. 엄마. Hả? 나 칸가기에 뭐가 잘 먹이네. Hả? 스테이지 뜨니. Con ta bị đắc chồng bùa. 에이 마 밤을 항해 뭐대 밤대 하. Pam đi hay là pam gì hay là hả? pam đi hay à rồi